खुरमजरे ISTV की मणिपुरी पाउंग ताबीर पुनमपु तराम नौकसरे हौजी फाबुगे मरोइबा पाउदा मणिपुर काइबिगी वाफम पार्लियामेंट पुथोरलबा मतुंगदा असेंबली का खनब सेशन कौगदौरिब्रा हाइना हानिगी चीफ मिनिस्टर ओक्रम इबोबिना हाइख्रे जयरामन की बन मनुंगदा गाड़ी मरी बन छोगतपनी जिंगनबसंग मई थाख्रे गाड़ी अमा थुगाइख्रे हौजी पाउसिंग सनोन पिजरी मणिपुर काइबिगी वाफम पार्लियामेंट पुथोरलबा मतुंगदा असेंबली का खनब सेशन कौगदौरिब्रा हाइना हानिगी चीफ मिनिस्टर ओक्रम इबोबिना हाइख्रे ngasi Congress भवन दा पांगथोकपा पामिसंग उनबदा ओक्रम इबोबिना मखाताना हाइकिबदा फ्रेमवर्क एग्रीमेंट की बिल पास तौद्रिंगदा असेंबली दा फिरेब अमा पुन लौदुना सेंटर दा खंगनसे हाइबा याद्रिबा असे मणिपुर की इंटीग्रिटी दा सोहंदे हाइब्रा इशूना थलबा स्टेट हाइबदु ओइरे लेंगांगना करी लौरिबनो हाइबा खंगदबना मियामदा सरांगनबा फाहोंगले opposition amasung ruling haiba thamdana assembly da punna khanase haibada amadi nongjobi phangni matam sangdokje haibada su yakidabani haiki autonomy oiba council lama pigiba targadi karamba madusu parliament da bill lama puthoga madu pass tawraga madu hek pass tawiba matam dadi madu statutory body oi hiduri ne ba bill se state government na su khut thingjat ba ngamdaba Parliament is a good thing, Namdaba, Hayeng Kariumba, Parliament the Amona Putora Aga. Further Amona amendment over Natana. Karigumba, the state government is Supram Song, who would over Karim the Tobunga Moidoba. Wapam ze Masi Parliament the Putoga, Namna Moina majority in a past over Kandada. Special session Pamji Hairibra. Masineba Hoina Moida question toning Ibseva. Government is the Karino. Hangler session Pamni Mohai, Pamoy Mohai, Monsoon session the bill Putokidre, I don't know who you the car like Mohai. Karino government Siki Yamna clear Oiba. Stain Sik Karino, Hibisakoi coming back. Framework agreement implement or Pomatamda, Manipurgi territorial integrity, say Hujiki Woina, Karimta Akaiba, Asopa Karimta Leroy. Tungi de Koi Kang de Haigaduribra. इबोबिना खताना हाइकिबदा UPA गवर्नमेंट की मतमदगी ओइकिबा इंटरलोक्यूटर उनदुना मदुगी वर्क प्रोग्रेस अदु खनादुना मणिपुर की इंटीग्रिटी दा सोहन बयाबा यावलबदी स्टेट की ओइबा फिरेब खंगनदुना मतम जाना थबक तौकी बीजेपी सरकार ना सेंटर दा मणिपुर की इंटरेस्ट सोकदबा यावदे हायरगा लेक्तोकपगी महुता एक एग्रीमेंट असिगी वरिशिद मियाम दा खंगनलु हाइदुना तक्सन थोई कांग्रेस पार्टी की ओइनदी फिरेब होंगबा लेरोय स्टेट गवर्नमेंट ना लमदम असिदगी आर्म फोर्सेस स्पेशल पावर्स एक्ट लौथोकपगी फिरेब लेरबदी कांग्रेस पार्टी नसु मपुंग फाना सौकटकनी हाइकी कांग्रेस की गवर्नमेंट होइगी ओयु बीजेपी गवर्नमेंट होइगी यो बीजेपी की नी हाइदना कोई तुमिन लेबा कोई सो लई लेरोय मसिग तंगदांग व खंगद्रि फाउदी खंगन न तौबसदि स्टेट गवर्नमेंट की दायित्व याम लेबा मोइना लेथोकता सेनबा यारवयबा यस Hadakta Chatna Honorable Prime Minister, Unadra Home Minister, we are really appreciate. Adu Urgasu, Tahauga in a Sumying with the Tara Dum Lakpa, Tara Dum Lakpa, Kasukai Tony, Hairaga. Framework agreement to Karino Haibadudi Moida, Shini Kasuyauti Haibadudi, Kangde, Koi Kangandana Moida, Walla Amaga, Sidi Kasukai Nana Haiba, Later Magadi, Akoi Madugi, day one, Numitu de Honaba. Sini akoi daita loge Manipur ki praja sing mamangda akoi ki daita ni Manipur kaigada wafam je hojik su matung da su lai roi haidna akoi daita ge haidna hojik lai ba government sin chongtok pi Manipur ki praja sing mamangda akoi na congress ki style di center da BJP government oigi oyu congress ki government oigi oyu akoi Manipur kaigada wafam matang NSN IM gi problem wayu kuki lalhobagi issue suspension of operation da tauba wayu or valley base underground sigi issue da wayu akoi congress ki di manipur kaiga da ba sovereignty integration adu adag haibise akoi openly harisini manipur kaiga da ba wafam da di akoi we cannot compromise
Jaliarong area da chatkiba ihang nungai dagi ngasi ihang nungai phawba Jaliarong civil organization singna pung kunmai gi ban chathabaga loinana national project sing tingbagi khongjang asigi manungda ban sogapati chingnaba singna gari mari mai thakre gari amana thogaiduna amangata thonkhre ahanba thogdok oina ngasi ayu anganbada Jeribam dagi alu amati tilo puduna lakpa tata truck ani ban sogappa singna None police station gi manung chanba saijang amadi trupulda mai thakre Amaromda Bansokotpani Chingnabasingna ngasi ayuk pung 12 taba matamda Jeribamdagi passenger puduna thorakpa cruiser gari ani Kaifundagi ising tafam haina khangnaba mafam aduda mai thakre gari amana thugaiduna amangata thohankhre Panbayai Alician Ayamna Jaliarong Youth Front Amadi Jaliarong Mairoi Giluchingma Singh Fabada Chanaba Mioshing Center Amadi State Government Faduna Angi Cherak Pigadabani Habadabi Togduna Jaliarong Bogdi Assam Manipur Nagaland Jaliarong Youth Front Amadi Jaliarong Students Union Chatkiba Ihing Nungai Dagi Ngasi Ihing Nungai Fawba Jaliarong area da Bankobaga Linena National Project Sing Tingbagi Khongjang Chatharakibani None district ke manung chanba nungba subdivision headquarter da Humrani Thui Suba Independence Day gi thauram pangtokre tham aduda nungba gi SDO Pauranu Kavuina India gi machu ahum gi firal chingkatuna ningkha tambagi haraute amba phongtoki Hausi paugi marthana tenba brekam tang lagzari Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu July thagi GSTR 3B return file tawbagi aroiba numiti lakliba August gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Why try hard? Blue Sense London by Design store now open at NGS Building number 78 Changangai Airport Road, Imphal. Contact number 7085916280. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta ngaraba upaidi Jolib syrup amasung Jolib capsule wo chanmina sinabiyo Break mutung da taram nang moksari makata papawda Manipur gi apun magi saktam kai bayaroi kanglup daiba thaushil yadingde Article 371 Clause A Manipur da chanaba yaroi haina ngarang midang Manipur gi mafam kharada mairagi khongchat chatkre thambal khong maira pabini sinduna ngarang midang mairagi khongchat chatkre khongchat adu thambal khong digi horaga konung mamang phawba laklaga seko taraba matungda ayang palirom da halaklaga thambal khong da loshinke khongchat aduna Manipur gi ngamkhai kai bayaroi haiba slogan lauki Amalomda Arabti Development Association Sinduna Lilong Arabti dasu lamdam adongi miyoi kya nasaruk yaduna mairagi khongchat chatkre maira parbi amana phongdorakpada lamdam asigi civil society organization singna Manipur gi ngamkhai kaiba yaroi haina samsiliba khongdung ase mapung fana sagotkani haiki Framework agreement chana hanba yaroi haina Manipur gi civil society singna changsaliba khongjang asiga mai lenena koi Arabti Development Association gi jaga gi maira pai bi khoina sagotsari Imphal Ukhrul Lambi Bangai Road Tensel Road amadi ayang palirom dagi lakiba mairagi khongchat Kurai Lamlong Kaichal da pullab matungda Kurai Ahongai Fawa apun ba khongchat ama chatuna Manipur gi apun magi saktam kai bayar haiba kholaw kaya lauki Hauzi Manipur University ki VC AP Pandey Loktho haiduna Musu Muta amadi Musana numit humrani hena kutang chara henba yauna tongan ba khongjang kaya sangsin duna lakpada Manipur government ka tangkak kaya da wari sanaduna yanaba purakna ba honarabasu yanaba purakpa ngamdana leide
ngarang midang education minister T.S. Radishyam higher education ki commissioner Dilip Yauna government ki kangbu ama MU da laktuna musu muta amadi musagi kangbu amaga tholi bawa thok asigi batangda warishin prakna hotna bada yanaba purakpa ngamkhidre hairi haujura silakpada mariba paw ama na bizari Manipur Kaibigi wafam parliament puthorok laba matungda assembly ki akhanaba session ko godori bra haina hanagi chief minister Okram Iwobina haikre amasong Jalyarong gi ban manungda gari mari ban thokat pani chingnaba singna mai thakre gari ama thugaikre Hauzi Pawgi on the SCB Manipuri Pau Matanga Salojere, Ming Tabiru Punamapu Amukana Kurumjari.